ngasigoeba Manipur gi COVID-19 update ma'am da share tawzaramge Government of Manipur COVID-19 Command Control Room dagi thadorakpa press release number 402 ngasi tangama thamanga English ngani kunga matoi ngasi numidang wairang pung mga fogo iba update ma'am punna miyoi sahumga taraga nithoi general population dagi amasum miyoi taret amana Central Armed Police Force dagi miyoi sumnagi sahumga taraga taret Manipur punna nongmada COVID-19 positive oirakre amasum general population dagi COVID-19 positive oirakraba miyoi sahumga taraga nithoi asigi manungsida miyoi chamaga humpuga nithoi di nupani aduga miyoi chamaga yankhai amana nupini sohadi amasum makhoi singsi Imphal East dagi maudraga mathoini COVID-19 positive oirakli bese Imphal West dagi na chamaga kunni Thaubal dagi na taraga mathoi Bisnupur dagi na kunga mari Kaksing dagi na kunga humdoi Urkhul dagi na mapan Senapati dagi na taraga manga Susampur dagi na mapan Sandel dagi na ani Kangpokpi dagi na taru Tamenglong dagi ama amasum Teknopal dagi ama ne hari duga makhoi gi lokhat pam tokwa section tharong khudi maksu lokhat kre hari makhoi gi laifam sing Cantonment zone amasum makhoi contract tracing na tawbe ba daga tawa thawk sing sarkar na lokhat kre so hari amasum sik pung kun ga mari sida Manipur miyoi manga COVID-19 positive oiduna lehen khidre ahan bagi miyoi si Imphal West dagi ni mak nupi mak sai humdraga mathoi sure ani suba miyoi sina sai yankhai ga manga sure mak su nupani mak Imphal East dagi ni ahum suba miyoi sina sai yankhai sure mak nupi ni Imphal East dagi ni amasum mari suba miyoi sina mak sai marfu sure mak nupani Kaksing dagi namasum aroiba miyoi sina sai kunga taruk sure mak nupani Susampur dagi hari makhoi singsi Rajmedisti da ani Rims da ama amasum Jenims da ani punna miyoi manga lekhidabani mathaksina miyoi manga si tharaga apun boyna lehen khidaba miyoi misingsi Manipura samri ga tara sure aduga COVID-19 dagi naba pharaktuna negative oiraktuna ngasi pung kunga mari sida discharge tokiba miyoi masingsi humdraga mapani makhoi singsi home isolation dagi humpugo humdoini Rims dagi ani ni Jenims dagi ahumni RD wing dagi ani amasum Siri dagi tare ni so hari adu hauji apun boina nahanduna lairiba miyoi masingsi active case in haliba miyoi masingsi lising mo satruka yankhai gi nithoi sujingkhrai makhoi singsi general population gi lising mo songa ga kunthra ga taruni amasum central security personnel miyoi sam ga tara ga taruni adu hauji state si go riba recovery rate sina 93.53% ni so hai adu apun boina nahan khiba miyoi masing Manipur da nahan khraba miyoi masing si lising kunthra mathoiga samapan ga mangani makhoi singsi general population dagi lising kun ga nipan ga sahum ga kunthra ga mari ni amasum central security personnel dagi lising ahum ga songa ga humdra ga mathuni apun boina lising kunthra mathoiga samapan ga mangani aduga apun boina nahan ba phakraba recover tokraba miyoi masing di lising kun ga mapan ga sanipan ga nifu ga humdoini amasum makhoi singsi general population dagi lising kun ga taruka sahum ga maudra ga nithoni amasum central security personnel dagi lising ahum ga samri ga yankhai ga mathoni so hairi aduga air passenger da state asida lakhiba travel torokhiba miyoi April gi tang kun ga manga da Indigo flight 6E6181 na lakhiba Rona 16 dagi na 21 amasum 6E21 da lakhiba Rona 29 to 35 makhoi singsi COVID Command Control Room 1800345318 natragana makhoigi District Surveillance Officer DSO da athuba matamda inform tabiyu haina su press release na makhata na pali amasum latest information amagi matungina apun ba Manipur vaccination tokiba miyoi masingsi lakh amaga lising maudraga mariga satruka yankhai ga mapane aduki matik masing wang na COVID-19 vaccination si Manipur sa thari habini amasum sahi nifu ga mangagi mathakta leiba miyoi singna makhoi gi anakpa center natragana Rims Jenims district hospital CIC PIC amasum makhoina selected private hospital singda vaccination tobiyu hainasu Dr. Khoiram Sasikumar Mangang Additional Director and Spokesperson Health Department Manipur na khuyek piduna tholakpa serol asina su makhata na palli amasum yam hauji viral oriba Manipur da yam namang laibak thibini ma'am Manipur gi Secretary Rajesh Kumar COVID-19 maram oiduna Delhi gi AIMS ta laikhidre haina hauji viral oriba paw si ma'am yamna thajaninga oiba mafam dagi phangba paw amana masi aranba mani ma'am masi ma'am aran paw si sandok pigano hauji
Manipur ki Chief Secretary Rajesh Kumar hauji hospital tek kaidina leide amasung mahak masa maru fana leidi athuba matamda mahak discharge tawragani haiba paw masu thajaninga oiba mafamdagi phangba paw amna makha tari aduna mayamna sigumba aranba paw singsi sandokpidana ba hainsu section kayadagi phongdoknarakli amasu mayam tawbiganu sugumba aranba paw singsi sandokpiganu haijari aduga hausikoi mayam paw si matang asa luisinjarage tentakna ngasi geba COVID-19 ga update si mayamna share tawjabani and thank you.